Take the right spot, my health, my right haiba thimga loina na ngasi December ama World AIDS Day lisingani kungamari ki thauram malim sinba thungna pangthoknari. HIV/AIDS ka sagona na hingliba miyoi singna nakalamarom da thamkhraga General Public sing haibadi atai miyam da achawba mityang ama thamduna makhoi sing asi HIV/AIDS ki layong laibara laitabara haiba adu khangdokpagi mathau tadabara masida laingak kamari lainabo authority amadi NGO singna mityang changfam thoktabara haiba asida Impact News ki video journalist Bisorjit Namairakpam amadi sub editor Momoka Salamdagi paudamama Chahi khudingi December ama asibu World AIDS Day haina thauram pangthoktuna lakli chahi asigi oina su Take the right path, my health, my right haiba thimga loinana thauram asi pangthokli thauram asi pangthoklabasu preventive oiba thaurang lokhatpagi mamidi ita tadri numit asiga mari lainana MNP Plus ki president Laima Popam Deepak Singh na phongdorakpagi matung ina hauzik Manipur da lairiba HIV ka sagonariba singda target thamduna laina asibu hengattanaba amadi makhoibu masamu fana laihannaba national international amadi state ki thakta hotnajarabasu nakal amaromda iho hobagi mami tari haibadi general public sing asina HIV/AIDS paktre hairagasu makoina karamba phibamda leiribagi haiba khangdokpa yamna maruoina inkhalakliba nahasing amadi miyam feel reality da khoina hojik enjoy miyamna work tawrise is time to change yamsen haita gadi akoina hek horokpadagi ngasi bokta akoina drug chaba kangu singdo na target tawrakanda sum tawraga lakpaduna hojik phokta kaimta change tawde aduna akoi drug chaba tawbase bas tok se habalate Madhusu continue to Wudawuni, Aduga general population, Amadi, Atopa, Angang, Mayam Singdal, Tangana, Mayamda, head infection, or is Masi Akwe, Yang Badraka, or Nakale. Kumhaida tauringai mi punba matamdasu kanana karino khangdaba amadi haktinnaba yauna loinarakpana laina asi sandokpa haurakadra haibagi mi paiba pokli amadi hiramasi ki matangdasu Manipur laingak amadi lanai NGO singna achauba thaudang ama lauba changi World AIDS Day chahi khudingi pangthoktuna lakli thimsu chahi khudingi chana ba kaya hamduna pangthokli amadi HIV/AIDS ki maramda awareness amadi training kaya pibasu lepte laina asidagi ngakthoknabagi all general population hai tare ko si myam sing target tawdagadi hoina totally injecting drug user ngakta oina hana tawraga leibudo hanagi erose target se group se aduna injecting drug user gi hojik chamada lerem chamada 98% 95% hana positive rate oyami hana HIV/AIDS tholokpagi da ko na early 1990s ta 95 ta ado hojikti madulatre drug user gi rate si yam chang handare eba hojikti drug user da HIV positive oiba haibado yam seng haibdo hojikti chama manung da tare ni par mutaneba 6-7% daneba general population dadi hojik madugi ulta da lai ne chama da 60-70 main lai ne percentage se aduna general population da high oi khalakmina akhoi da target group se akhoi define tawbada matamda hanagi vulnerable lairiba IDU oigera transgender oigera mayam sex ko oigera masi so dum tawbada bune do general population should be very much needed oyena adubuluri badi general public sing asi HIV/AIDS ki maramda khanglabara makhoi asi masa HIV/AIDS paktre haiba khanglabara maruoina general public sing asi laingaki mari lainaba authority singna makhoi asi karamba phibamda leiribagi haiba adu thidokpa ama changli video journalist Bisorjit Namairakpamga loinana Momoka Salam Impact News Imphal